ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯜꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯗ ꯃꯍꯥꯛꯀꯤ ꯌꯥꯝꯈ꯭ꯔꯕ ꯁꯦꯜ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯌꯥꯃꯔꯨꯝꯗꯨ ꯌꯦꯡꯁꯤꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯕꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ, ꯁꯦꯜ ꯇꯥꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯜꯂꯛꯂꯤꯕ ꯁꯦꯜꯁꯤꯡꯗꯣ ꯑꯍꯜꯗꯨꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯃꯁꯤꯡ ꯊꯤꯔꯒ ꯌꯣꯠꯀꯤ ꯑꯆꯧꯕ ꯎꯄꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯍꯜꯗꯨ ꯁꯦꯜ ꯃꯌꯥꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯃꯗꯨ ꯎꯔꯒ ꯃꯇꯣꯝꯇ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯦꯜ ꯃꯌꯥꯝꯗꯨ ꯎꯔꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯁꯦꯜ ꯍꯥꯞꯄꯤꯕ ꯎꯄꯨꯁꯦ ꯊꯟꯒꯗꯧꯔꯦ꯫ ꯃꯁꯤ ꯊꯟꯕ ꯇꯥꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯆꯥꯎꯕ ꯌꯣꯠꯀꯤ ꯎꯄꯨ ꯑꯃꯃꯨꯛ ꯂꯩꯔꯒꯦ, ꯃꯗꯨ ꯑꯃꯨꯛ ꯊꯟꯅꯕ ꯍꯥꯞꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯇꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯇꯥꯎꯔꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ, ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯍꯜꯗꯣ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯠꯊꯣꯔꯛꯂꯝꯃꯤ꯫ ꯑꯍꯜꯗꯨ ꯀꯩꯊꯦꯜꯗ ꯊꯣꯔꯛꯇ꯭ꯔꯤꯕꯁꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯈꯪꯅ ꯆꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯜ ꯄꯤꯔꯒ ꯂꯩꯐꯝ ꯆꯥꯐꯝ ꯁꯥꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯍꯜꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯏꯄꯟ, ꯎꯗꯕ ꯀꯨꯏꯔꯦꯗ꯫ ꯏꯄꯟꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯧ ꯑꯍꯜꯗꯨꯕꯨ ꯐꯕ꯭ꯔꯣ, ꯀꯝꯗꯧꯒꯦ? ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯏꯃꯧ ꯍꯥꯏꯕ? ꯏꯕꯦꯝꯃ, ꯅꯄꯟ ꯑꯩꯒꯤꯗꯤ ꯃꯧꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯗ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯄꯟ? ꯏꯄꯟꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯈꯣꯝꯖꯤꯟꯕ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯕ ꯑꯪꯒꯨꯔꯒꯤ ꯏꯪꯈꯣꯜ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯍꯥꯛꯀ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯕꯨ ꯏꯄꯟꯕꯣ ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯕꯤꯔꯤꯕꯔꯣ? ꯑꯩꯅ ꯍꯥꯏꯖꯔꯤ, ꯃꯁꯤꯕꯨ ꯏꯄꯟ ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯗ꯭ꯔꯤꯕꯔꯣ? ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯎꯔꯤꯕꯁꯤ ꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯅꯠꯂꯝꯗꯦ꯫ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡꯁꯤ ꯃꯉꯣꯟꯗ ꯇꯥꯛꯊꯣꯛꯇꯅ ꯊꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯅꯤ꯫ ꯑꯍꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯌꯨꯝꯗ ꯊꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯍꯩ ꯑꯆꯧꯕ, ꯇꯥꯔꯤꯕ꯭ꯔꯥ? ꯊꯣꯔꯛꯎ ꯂꯥꯎ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯁꯨ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯄꯥꯕ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯁꯨꯛ ꯇꯍꯥ ꯇꯍꯥ ꯀꯧꯔꯤꯕꯁꯤꯕꯣ? ꯍꯩ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯆꯥꯅ ꯈꯪꯂꯛꯂꯕꯅꯤ꯫ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯅꯪꯅ ꯍꯦꯛꯇ ꯃꯤꯅꯝꯕ ꯉꯥꯡꯕ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯅꯍꯥꯛ ꯌꯨꯝꯁꯦ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯃꯄꯥꯗ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕꯁꯨ ꯃꯄꯥꯅ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯣ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯄꯥꯅ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ, ꯌꯦꯡꯉꯣꯏ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤꯗꯣ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯅ ꯃꯌꯥꯝꯕꯕꯨ ꯉꯥꯛꯄꯤꯅꯕ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯃꯌꯥꯝꯕꯗꯣ ꯑꯁꯨꯝ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯔꯧꯈꯤꯕꯗꯨꯅ ꯃꯆꯤꯟꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡ ꯐꯥꯎꯕ ꯄꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ 1-2 ꯊꯪꯅ ꯏꯀꯪ ꯊꯣꯛꯂꯝꯃꯤ꯫
ꯃꯔꯝꯁꯤꯗꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯕꯗꯣ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯁ ꯀꯔꯝ ꯇꯧꯅꯤ? ꯂꯧꯄꯨꯅ ꯆꯍꯤ 2-3ꯁꯦ ꯊꯪꯅ ꯊꯪꯅꯅ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯐꯧꯗꯣ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯂꯧꯁꯪꯗ ꯂꯩꯕ ꯌꯥꯔꯣꯏ, ꯂꯧꯁꯨ ꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯌꯦ꯫ ꯃꯐꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯅꯤ?" ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, "ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯊꯣꯛꯇ꯭ꯔꯦ꯫ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ." ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯃꯛꯇꯗ ꯑꯅꯧꯕ ꯑꯆꯧꯕ ꯌꯨꯝ ꯑꯃꯈꯛ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯗꯨꯗꯤ ꯇꯥꯏꯕꯪꯁꯤ ꯊꯥꯗꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯅꯥꯎ ꯑꯗꯨꯅ ꯃꯌꯥꯝꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯊꯤꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯕꯗꯣ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯂꯝꯗꯝ ꯇꯥꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯃꯨꯛ ꯍꯜꯂꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯞꯅ ꯀꯞꯅ ꯃꯌꯥꯝꯕꯗ ꯍꯪꯖꯔꯝꯃꯤ, "ꯏꯌꯥꯝꯕ, ꯅꯍꯥꯛꯄꯨ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯅꯍꯥꯛꯄꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯨꯕꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯕꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ꯫ ꯍꯟꯗꯛ ꯅꯧꯅ ꯁꯥꯕ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯕ ꯌꯨꯝ ꯑꯃ ꯂꯩ, ꯃꯗꯨꯗ ꯍꯦꯛꯇ ꯏꯌꯥꯝꯕꯒ ꯏꯇꯩꯃꯒ ꯂꯩꯕꯤꯌꯨ." ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯕꯗꯨꯁꯨ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯕ ꯃꯅꯥꯎꯅꯨꯄꯥꯗꯣ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯕ ꯑꯃ ꯊꯤꯕ ꯄꯥꯝꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯑꯍꯦꯟꯕ ꯄꯥꯝꯕꯤ, ꯃꯁꯥꯒꯤ ꯑꯣꯏꯖꯕꯇ ꯊꯤꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯣ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯐꯤ ꯈꯔ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯡꯁꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯃꯗꯤ ꯃꯇꯩꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯆꯦ ꯑꯃꯗꯤ ꯃꯇꯩꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯂꯦꯞꯂꯒ ꯍꯥꯏꯔꯝꯃꯤ, "ꯍꯣ ꯏꯆꯦ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯏꯆꯦꯕꯨ ꯂꯩꯇꯕ꯭ꯔꯣ?" ꯃꯅꯥꯎꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯃꯆꯦꯗꯨ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯕꯨ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯇꯩ ꯑꯃꯗꯤ ꯃꯆꯦ ꯃꯈꯣꯏꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯐꯖꯕꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯌꯨꯝꯁꯤꯕꯨ ꯑꯃꯨꯛ ꯃꯈꯣꯏꯗꯒꯤ ꯂꯧꯒꯗꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯤꯒꯨꯝꯕ ꯌꯨꯝꯁꯤꯗ ꯊꯝꯕꯤꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯨꯄꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯅꯪꯅ ꯏꯁꯧ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯉꯁꯥꯏꯗꯤ ꯅꯍꯥꯛꯄꯨ ꯐꯤꯔꯣꯜ ꯂꯩꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯒꯦ ꯁꯥꯎꯅ ꯍꯜꯂꯛꯂꯤꯗꯨꯕꯨ?" "ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯏꯇꯩ ꯍꯣꯏꯗ ꯅꯍꯥꯛꯅ ꯄꯤꯊꯣꯛꯈ꯭ꯔꯤꯕ ꯌꯨꯝꯗꯣ ꯑꯃꯨꯛ ꯊꯨꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯌꯨꯝꯗꯣ ꯑꯩꯅ ꯁꯦꯜ ꯈꯔ ꯊꯥꯗꯔꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯅ ꯅꯤꯡꯊꯤꯅ ꯁꯥꯔꯒ ꯂꯩꯕ ꯑꯩ ꯄꯥꯝꯃꯤ." ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯍꯥꯛꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯗꯨꯗ ꯁꯥꯎꯕꯁꯨ ꯉꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ, ꯇꯞꯊꯈꯣꯅꯦ꯫ ꯌꯨꯝꯗꯨꯗꯤ ꯑꯩꯅ ꯏꯌꯥꯝꯕꯗ ꯏꯇꯩꯃ ꯍꯣꯏꯗ ꯃꯈꯣꯏ ꯂꯩꯖꯔꯣ ꯍꯥꯏꯗꯅ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯄꯥꯝꯂꯒꯁꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯑꯩ ꯁꯥꯒꯦ." ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯨꯕꯗꯒꯤ ꯌꯨꯝꯊꯪꯅꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯣꯌꯦꯡ ꯌꯦꯡꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯣ
asukki matik ikaibana kham thenglammi. Ayuk nungthil numidang mahaki nupidu saw thau haiba karimata yakhidre. Tauriba matausida nupa aduna mahaki nupidu sikhiba tare khanbadagi pakhatcharammi. Maram aduna mahaki nupina hariba wadu yaningdragasu yaba tarammi. Asumna yumdo masin manaw anigi marakta munaba haibadu thoklare. Maram asidagi wayal sangda phawba pukhatnaraga wayal taurammi. Nakan animakki wafam taraba matungda wayal sangnadi yumdu lairaba mayambada piba tarammi. Adubu manaw nupagi nupi adunadi sukya yaramde. Maram sidagi hanjin hanjin wayal sangda pukhatlammi. Kona thangdadi ibora hariba lamduda leiba asauba wayal sangduda wayal hanabagidamak rai tarammi. Manaw nupadudi tasengnamak tauriba thawngsida asukki matik thamoy soklammi. Adubu mahaki nupigi saraina henmankibadagi mahak karisu tauba ngamlamde. Sel paiba manaw nupa aduga lairaba mayambaduga makhoi ani numit amatada makhoigi wayal tawnabagidamak ibora tamna lakminarammi. Sel paiba manaw nupa adugidi sagol tunglaga mahakna chatkadaba khongchat adugi konagadaba sana thaknaba loinamak hapsilaga sagol thauraga laklammi. Adubu lairaba mayamba adugidi suknatamgi tangang kharaga tilhau kharadanga puraga makhongna chatpa tarammi. Masin manaw makhoi anina lakliba lambido singgi lambi oirammi. Maramasina makhoini na chatlibadu mangam isan salamde. Asum lakpana ahingi matam osilaklammi. Khara thaplamna maigi mangal amakhag masin manaw anina uraklammi. Mafamdu yawnaba chatlaga ahingduma lainaba makhoi animag mafamduda laklammi. Mafamdo lauba nupa amagi yum oirammi. Lawmiduga mahaki nupi khaktaga yumduda lairammi. Aduga numitto lawmi nupadugi mahaki nupigi mapok numit oibagi thauram amasu pangthoklammi. Lawmi nupa aduna mahaki nupigi damak silliba thauramduda manaw nupadubu taram kausilammi. Aduga mahaki nupigi damak silliba thauramduda yaubinabasu haijarammi. Manaw nupadusu harauna yare. Adubu lairaba mayamba adudi lawmiduna usinadaba saraga adumak lairammi. Tanzaduda mayambaduna lawmi nupaduda hairakki. Inaw ibungo, yaragadi aisu ngasigi ahingsimatangdi nangi yumsida laijage. Aduga aihak nakhoidagi sana thaknabasu karimata lawjaroi. Ay isagi sanaba loinamak pujarakli. Masidagidi lawmi adunasu mayambado makhoigi matai oirapna leiba una saba chakuri amanba amada phamhalammi. Asumna makhoi mayam punna sana thaknaba chaminarammi. Lawmi nupaduna sel paiba nupa adugidi sak insang ningthina semlammi. Adubu mayamba adugidi karisu pibiramde. Mayamba aduna mahaki yaujarakpa tal kharado lawthoklaga charammi. Aduga mahakna purakpa tilhaudu maida lauraga charammi. Madu uba matamda lawmidugi nupi aduna mayamba aduna chariba tilhaudo yamna chaninglammi. Masidagidi mahaki nupada hairaga mayambadudagi tilhau amakhak laurammi. Aduga mahaki nupibu pijarammi. Asumna ahing thengjilaklabada makhoi tumnabagidamak sem sanare. Mayambadudi makhongna lakpagi wabaga isi sina tumthakre. Asumna makhoi loinamak tumthanarakpagi matamduda lawmidugi nupido yamna kanna kaplaga laurakhi. Ho tabiribro aihak sigadaure aibu amukta kanbiyu aibu amukta kanbiyu haina laurakhi. Masidagi lawmi nupado hairaklammi. Kari torobage? Karigino nahana kaplidubo? Nupa, aigi pukse naabana sigadaure. Aina ngasai chakriba tilhauduna male. Tilhaudo nupaduna hu haplamgadaba male. Aihak sigadaure. Asumna hairaga tharo olaga kaplammi. Matausida lawmi nupado sauna hairammi. Kari haiba? Tilhaududa hu hapa male haiba. Madu oirabadi mahak aina hatkani. Asumna hairaga makhutta asauba asangba chai amakhak pairaga chenthorakhi. Aduga isi sina tumjariba
ꯂꯥꯏꯔꯕ ꯃꯌꯥꯝꯕꯗꯣ ꯐꯨꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯌꯥꯝꯕꯗꯨ ꯅꯥꯃꯟꯈꯤꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯇꯨꯝꯂꯝꯕ ꯃꯅꯥꯎꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯧꯃꯤ ꯅꯨꯄꯥꯗꯨꯗꯒꯤ ꯆꯩꯗꯨ ꯃꯨꯜꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯁꯦ? ꯃꯍꯥꯁꯣꯏ, ꯌꯦꯡꯕꯤꯌꯨ, ꯃꯍꯥꯛꯅ ꯇꯤꯜꯍꯧꯗ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯤ"꯫ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯇꯤꯜꯍꯧꯗꯨꯗ ꯍꯨ ꯍꯥꯞꯄꯤ ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯎꯍꯧꯕ꯭ꯔꯥ? ꯇꯤꯜꯍꯧꯗꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯒꯦ ꯍꯥꯏꯕꯗꯒꯤ ꯅꯍꯥꯛ ꯅꯁꯥꯃꯛꯅ ꯂꯧꯔꯒ ꯄꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯤꯕ?" ꯃꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯇꯣꯡꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯏꯕꯣꯔꯥ ꯇꯝꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯂꯧꯃꯤ ꯑꯗꯨꯁꯨ ꯃꯌꯥꯝꯕꯒꯤ ꯃꯊꯛꯇ ꯕꯤꯆꯥꯔ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯒꯣꯜ ꯇꯣꯡꯈꯠꯂꯝꯃꯤ꯫ ꯁꯦꯜ ꯄꯥꯏꯕ ꯃꯅꯥꯎꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯋꯥꯌꯦꯜꯁꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯗꯨꯁꯨ ꯃꯈꯣꯡꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃꯈꯛ ꯃꯇꯝꯁꯤꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ, ꯂꯝꯕꯤ ꯄꯨꯝꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯄꯨꯡꯊꯟ ꯍꯦꯛ ꯊꯜꯂꯝꯃꯤ꯫ ꯈꯣꯡ ꯐꯥꯎꯕ ꯐꯨꯛꯂꯒ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯒꯙꯥ ꯑꯃꯈꯛ ꯄꯣꯠ ꯆꯩ ꯊꯟꯅ ꯍꯥꯞꯂꯒ ꯂꯩꯈꯣꯝ ꯃꯔꯛꯇ ꯃꯈꯣꯡ ꯄꯨꯊꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯙꯥ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ ꯁꯒꯣꯜ ꯊꯧꯕ ꯁꯦꯜ ꯄꯥꯏꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒ ꯂꯧꯃꯤ ꯅꯨꯄꯥꯗꯨꯒ ꯂꯥꯛꯄ ꯎꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯈꯣꯡꯅ ꯂꯥꯛꯍꯧꯕ ꯃꯌꯥꯝꯕꯗꯣ ꯃꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯨꯝꯇꯩ ꯇꯩꯕ ꯃꯈꯩ ꯂꯥꯛꯂꯤꯕꯗꯨ ꯒꯙꯥꯗꯨꯒꯤ ꯃꯄꯨꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯙꯥꯗꯨꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯀꯤ ꯒꯙꯥꯁꯦ ꯂꯩꯈꯣꯝ ꯃꯔꯛꯇ ꯃꯈꯣꯡꯁꯦ ꯄꯨꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯔꯝꯃꯨ꯫ ꯒꯙꯥꯁꯤꯒꯤ ꯃꯈꯣꯡꯁꯤ ꯑꯃꯨꯛꯇ ꯑꯩꯈꯣꯏꯅꯤ ꯆꯤꯡꯈꯠꯃꯤꯟꯅꯁꯤ"꯫ ꯃꯌꯥꯝꯕ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯒꯙꯥꯗꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯒꯙꯥꯗꯨꯒꯤ ꯃꯃꯩꯗꯨ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯈꯠꯂꯨꯕꯗꯗꯤ ꯃꯈꯣꯡꯗꯨ ꯐꯨꯒꯠꯄꯗꯤ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯒꯙꯥꯗꯨꯒꯤ ꯃꯃꯩꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯃꯃꯩꯗꯨꯗꯒꯤ ꯃꯇꯨ ꯈꯔ ꯀꯦꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯙꯥꯗꯨꯒꯤ ꯃꯄꯨꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯨꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯒꯙꯥꯗꯨꯒꯤ ꯃꯃꯩ ꯇꯠꯍꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛ ꯒꯙꯥ ꯃꯄꯨꯗꯨꯅ ꯃꯌꯥꯝꯕꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯒꯙꯥꯁꯤꯒꯤ ꯃꯃꯩꯁꯤ ꯊꯗꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯃꯁꯤꯒꯤꯗꯃꯛ ꯋꯥꯌꯦꯜꯁꯪꯗ ꯋꯥꯀꯠꯀꯅꯤ꯫ ꯅꯍꯥꯛꯄꯨ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯄꯤꯍꯟꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯒꯙꯥꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯃꯌꯥꯝꯕꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯈꯜꯂꯛꯈꯤ, "ꯑꯣ, ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯐꯕ ꯑꯃꯠꯇꯁꯨ ꯍꯦꯛ ꯊꯣꯛꯂꯗꯦ꯫ ꯃꯊꯪꯅ ꯑꯃꯨꯛ ꯀꯔꯤ ꯀꯔꯝꯕ ꯐꯠꯇꯕ ꯗꯁꯥ ꯊꯣꯛꯀꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯂꯥꯏꯔꯕ ꯃꯌꯥꯝꯕꯗꯣ ꯏꯕꯣꯔꯥꯒꯤ ꯋꯥꯌꯦꯜꯁꯪꯗ ꯊꯨꯡꯂꯔꯝꯃꯤ꯫ ꯁꯦꯜ ꯄꯥꯏꯕ ꯃꯅꯥꯎꯅꯨꯄꯥ, ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯒ ꯒꯙꯥꯗꯨꯒꯤ ꯃꯄꯨ, ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯍꯥꯟꯅꯅ ꯊꯨꯡꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯔꯒ ꯂꯥꯏꯔꯕ ꯃꯌꯥꯝꯕꯗꯣ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯍꯥꯛꯁꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯁꯣꯏꯗꯅꯃꯛ ꯋꯥꯌꯦꯜꯁꯪꯁꯤꯗꯒꯤ ꯗꯟꯗꯤ ꯐꯪꯂꯒꯅꯤꯗꯣ꯫ ꯋꯥꯌꯦꯜꯁꯪ ꯑꯁꯤꯅ ꯑꯩꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯁꯤꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯕꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯔꯒ ꯁꯤꯖꯈꯤꯕꯅ ꯐꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯋꯥꯌꯦꯜꯁꯪꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯌꯦꯜꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯄꯥꯡꯊꯣꯛꯅꯕ ꯃꯐꯝ ꯆꯥꯕ ꯑꯃꯈꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯌꯦꯜꯁꯪꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯊꯣꯔꯛꯄꯗꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ, "ꯑꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ! ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ
ꯀꯔꯝꯅ ꯅꯍꯥꯛ ꯍꯤꯡꯍꯧꯒꯗꯧꯔꯤꯕꯅꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯒꯦ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯥꯏꯍꯜꯂꯒꯦ, ꯑꯗꯨꯒ ꯋꯥꯌꯦꯜꯁꯪꯁꯤꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯒ ꯑꯩꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯊꯣꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯜꯂꯕ, ꯁꯤꯒꯗꯧꯔꯕ, ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯕꯨ ꯅꯨꯃꯤꯠꯅ ꯊꯣꯔꯛꯄꯁꯤ ꯃꯃꯤꯠ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯈꯤꯒꯦ ꯍꯥꯏꯕꯗꯒꯤ ꯑꯍꯜꯗꯨ ꯊꯥꯡꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯌꯦꯜꯁꯪꯗꯨꯒꯤ ꯎꯈꯣꯛꯇꯦꯟ ꯃꯈꯥꯗ ꯍꯤꯞꯍꯜꯂꯝꯃꯤ, ꯅꯨꯃꯤꯠ ꯊꯣꯔꯛꯄ ꯉꯥꯏꯍꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯦꯗꯣ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯍꯦꯛ ꯐꯪꯕꯒꯗꯤ ꯁꯤꯒꯗꯧꯔꯕ ꯑꯍꯜꯗꯨꯁꯨ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤ ꯆꯞ ꯆꯥꯅꯅ ꯂꯥꯏꯔꯕ ꯃꯌꯥꯝꯕꯗꯨꯁꯨ ꯋꯥꯌꯦꯜꯁꯪꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯣꯡꯊꯔꯛꯂꯤꯕꯗꯣ ꯂꯩꯃꯥꯏꯗꯗꯤ ꯇꯥꯔꯝꯗꯦ, ꯑꯍꯜꯗꯨꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯅ, "ꯍꯣ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯏꯄꯥꯕꯨ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯒ ꯍꯥꯠꯂꯦ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ, ꯃꯌꯥꯝ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯔꯕ ꯑꯍꯜꯗꯨꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯗꯤ ꯂꯥꯏꯔꯕ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯊꯛꯇ ꯆꯣꯡꯊꯔꯛꯄꯗꯒꯤ ꯃꯄꯥꯗꯨ ꯁꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ, ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯌꯥꯝꯕꯗꯨꯗꯤ ꯑꯍꯜꯗꯨꯒꯤ ꯃꯊꯛꯇ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯃꯌꯥꯝꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯋꯥꯌꯦꯜꯁꯪ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯉꯥꯡ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯆꯥꯔ ꯃꯄꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯞꯊꯕꯤꯈꯣ, ꯋꯥꯌꯦꯜꯁꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯕꯤꯆꯥꯔ ꯇꯧꯁꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯣ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯛꯇꯃꯛ ꯍꯧꯔꯁꯤ, ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ?" ꯑꯁꯨꯝꯅ ꯕꯤꯆꯥꯔ ꯃꯄꯨ ꯑꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯅꯥꯎꯅꯨꯄꯥꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯌꯨꯝ ꯃꯨꯟꯅꯕꯒꯤ ꯋꯥꯊꯣꯛꯇꯨ ꯇꯝꯂꯝꯃꯤ꯫ ꯃꯌꯥꯝꯕꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯆꯥꯔ ꯃꯄꯨꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯅꯥꯎꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯣ ꯅꯨꯄꯥ ꯃꯆꯥ, ꯌꯨꯝꯗꯨ ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯌꯥꯝꯕꯗ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯌꯨꯝꯗꯣ ꯍꯧꯖꯤꯛ ꯅꯌꯥꯝꯕꯁꯤꯁꯨ ꯂꯩꯔꯤꯕ ꯌꯨꯝꯅꯤ꯫ ꯌꯨꯝꯁꯤ ꯅꯌꯥꯝꯕꯅ ꯑꯣꯏꯐꯝ ꯊꯣꯛꯏ, ꯑꯗꯨꯒꯅꯦ, ꯅꯍꯥꯛꯅ ꯌꯨꯝꯁꯤꯒꯤ ꯃꯊꯛꯇ ꯅꯌꯥꯝꯕꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯑꯃꯁꯨ ꯄꯤꯕꯗ ꯔꯥꯏ ꯇꯥꯔꯕꯅꯤ." ꯇꯥꯔꯛꯂꯤꯕ ꯔꯥꯏꯁꯤꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯌꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯕꯤꯆꯥꯔ ꯃꯄꯨꯅ ꯑꯃꯨꯛ ꯂꯧꯃꯤ ꯅꯨꯄꯥꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯍꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯕꯤꯆꯥꯔ ꯃꯄꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯆꯥꯔ ꯃꯄꯨꯗꯨꯅ ꯅꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯁꯤꯒꯗꯕ ꯃꯈꯩ ꯂꯩꯍꯧꯔꯦ ꯍꯥꯏꯔꯒ ꯅꯍꯥꯛꯅ ꯍꯨꯟꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗꯅ ꯈꯥꯡꯂꯒ ꯂꯩꯔꯝꯈꯤꯒꯗ꯭ꯔꯅꯦ?" ꯃꯁꯤ ꯇꯥꯕꯗ ꯂꯧꯃꯤ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ, "ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯈꯤꯒꯦ." ꯃꯁꯤꯗ ꯕꯤꯆꯥꯔ ꯃꯄꯨꯗꯨꯅ ꯂꯧꯃꯤ ꯅꯨꯄꯥꯗꯨ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯔꯥꯏ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯒꯙꯥꯗꯨꯒꯤ ꯃꯄꯨꯗ ꯑꯃꯨꯛ ꯍꯪꯕꯗ ꯃꯍꯥꯛꯅꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯕꯤꯆꯥꯔ ꯃꯄꯨꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯀꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯒ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯕꯤꯆꯥꯔ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯤꯕ? ꯅꯍꯥꯛꯀꯤ ꯒꯙꯥꯗꯨ ꯍꯥꯠꯄ ꯇꯨꯞꯄꯃꯛꯇꯤ ꯅꯠꯇꯦꯗꯅ? ꯃꯃꯩꯒꯤ ꯃꯇꯨ ꯈꯔ ꯀꯦꯟꯕꯒꯤꯕꯨ? ꯐꯔꯦ, ꯅꯍꯥꯛꯁꯨ ꯅꯨꯄꯥꯁꯤꯗ ꯂꯨꯄꯥ 50,000 ꯄꯤꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯔꯥꯏ ꯇꯥꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯈ꯭ꯔꯕ ꯑꯍꯜꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯔꯣꯜꯗꯨ ꯑꯃꯨꯛ ꯍꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯇꯥꯕꯤꯌꯨ ꯕꯤꯆꯥꯔ ꯃꯄꯨ, ꯑꯩꯈꯣꯏꯒꯤ ꯁꯤꯒꯗꯧꯔꯕ ꯁꯣꯜꯂꯕ ꯏꯄꯥꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯊꯣꯔꯛꯄ ꯌꯦꯡꯒꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏꯄꯥꯗꯣ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯊꯣꯔꯛꯄ ꯌꯦꯡꯅꯕ ꯋꯥꯌꯦꯜꯁꯪꯒꯤ ꯎꯈꯣꯛꯇꯦꯟꯗ ꯍꯤꯞꯍꯜꯂꯒ ꯊꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯃꯃꯤꯠ ꯇꯞꯅ
उइथरक्ꯄ मतमदुदा मथक्ता चोंथरक्पदगी महाक्ना हालिबने बिसार मपुदु लायरबा मयामबदुदा हाइरम्मी इ नहाक्ति करिगिदमक अहलसिगी मथक्ता चोंथरुरिबा लायरबा मयामबदुना महाक्ना मखादा लैबदु उहोगदबदगी चोंथरुबनी हाइना हाइरम्मी मसिदगिदी बिसार मपुदो वाखल ngaihak खंथरगा अहलदुगी मसासिंगदुदा हाइरक्खि फरे यत्नरिबा वाफमसिगी राइदो असुमना तारे नखोइगी अहलदो नुपा असिना मथक्तगी चोंथरगा हाटखिबगुमना नखोइनसु नुपासे मखादा हिफल्लगा नखोइना मथक्तगी चोंथरक्लगा हानबगी राय तारबने अदुगा करिगुम्बा नखोइना हारिबा वासे ngamloi haiba taragadi nupa asida nakhoi asoiba singdo yazare haiduna lupa lising yangkhai sel oina pigadabani ahal duki masa singdu wayal sangdugi mathaktagi songtharakpa haibadu kirammi maramaduna sel piba haibadu yaba tarammi matau asumna lairaba mayambado harau harauna sel kayamarum puraga halaklammi aduga mahaki nupiga loinena nunga yaifana panki hauzik amuk taminarasi posangbam lamnganbigi achumba thiba samudrana ikoi questionba ithat macha amakhak lerami ithat asi mi masing yamdana khundaba mafam amani ithat asida datta kauba nupa amakhak lerami datta si mayam gamanaramde matam pumbada magi sangsar amada tawraga lerami tasengna datta taibangpan sebat naraba misakni asuk chauraba pakhang pharaba matam asi phauba marol suna ngang bairamde magi haibabu laikhiba mafam amadagi sukleng lengdana adumak lerami mama lukhrabina tau haiba thabaktu adu khak torammi masagi oiba wakhalna karigumba amatta toramde dattagi mataw asida mama lukhrabi su mathwai yana wajarammi mama lukhrabi asina khalli aigi chanupasi yamna pangi masagi wakal khanjabasu haite aishu nongma nongmagi somsonjalakani aina sonkrabadi thabaksu suba ngamlaroi aduna ima icha punna chadabana kangduna siba tare asumna asum khalakpa matamda kona thangda warep amakhak laurammi machabu miyam tinba mafamda puduna mamit mana singnanaba hotnaragi haina khalammi mataw asumna mama lukhrabina machanupa dattabu makhut samlaga kaithel da purai kaithel yorba matamda dattabu kaithel mayaida mamana matomta thanamlaga lona mayumda hanki adubu dattadi mamana thanamba mafam aduda murti amagum machi sukleng lengdana numit chuppa adumak leptuna lei numidang thengjilakla phauba machana halaktrabada mama lukhabidu mayumda leiba yaraktre aduna mahakna ngasai machabu thanamba mafam aduda amuk lai mama lukhabi aduna kaithel da yoroklaba matamda mama na ngasai machabu thanamba mafam aduda machanupa dattadu machi khajik phauba lengdana murti amagum leirambadu uba matamda mama lukhabidu maraibakta makhut hapi aduga wadi amatta ngangdana machanupabu makhut paiduna mayumda purai mayum yoroba matamda mama lukhabina dattada chak charo haiduna chakpi adubu dattadi chak chabagi mahutta chaluk mamangda phamlaga mamittagi mapi tabu makai hik hik launa angang macha amagum kapthorai dattagi mataw aduda maman hangi kaidore kaplabadi maduda dattana khummi aibu karigi tomta thambiramino mi mayamna ingonda munna yenglaga hauna noklambado ai yamna kine dattagi wahaiduda mama lukhabidu macha datta mayamga soidanamak manarakhigani haibagi thajaba amakhak poi nong ngalaklaga dattabu mamana kaithelda puraktuna matomta thanamlaga mama lukhabiduna machi marum amada lumduna machagi mataubu yenglaga lei datta khanadagi karisu khongba leita murtigum adumak leptuna lei numidang yoroklaba matamda mama lukhabidu lolambadagi thoroklaga machabu mayumda purai asumna asum torokpana numit kayani hokre datta ahongba karisu leiramde phana honadunasu machana ahongba amata leitrabada kona thangdadi mama lukhabidu yamna sauninglammi macha apangba asibu
ꯃꯌꯥꯝꯒꯤ ꯉꯥꯃꯣꯛ ꯑꯣꯏꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯥꯕꯨ ꯀꯩꯊꯦꯜꯗ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯀꯩꯊꯦꯜꯗꯒꯤ ꯃꯆꯥꯕꯨ ꯂꯧꯔꯨꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯗꯠꯇ ꯆꯥꯛꯈꯣꯝ ꯑꯃꯅꯤ ꯆꯥꯕ ꯍꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ?" ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯈꯨꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯅꯪꯅ ꯍꯪꯂꯤꯗꯨꯕꯣ?" ꯃꯗꯨꯗ ꯗꯠꯇꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯤ ꯈꯨꯗꯤꯡꯅ ꯑꯩꯉꯣꯟꯗ ꯑꯆꯨꯝꯕ ꯑꯆꯨꯝꯕ ꯍꯥꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯅꯩ." ꯃꯇꯝꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯕꯅꯤ꯫ ꯅꯍꯥꯛꯁꯨ ꯈꯪꯅꯤꯡꯂꯗꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯍꯦꯛ ꯊꯤꯔꯨꯔꯣ." ꯗꯠꯇꯅ ꯈꯨꯝꯃꯤ, "ꯑꯗꯨꯗꯤ ꯏꯃꯥ, ꯑꯁꯤ ꯂꯩꯕꯥꯛ ꯍꯥꯏꯁꯤꯗꯤ ꯀꯗꯥꯏꯗ ꯂꯩ? ꯑꯩ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ, ꯑꯩ ꯑꯆꯨꯝꯕꯕꯨ ꯊꯤꯔꯨꯒꯦ." ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕꯅꯤ ꯑꯁꯤ ꯂꯩꯕꯥꯛꯇꯣ꯫ ꯆꯠꯂꯣ, ꯅꯍꯥꯛꯁꯨ ꯆꯠꯅꯤꯡꯂꯗꯤ." ꯃꯇꯨꯡꯗ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯗꯠꯇ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯗ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅꯁꯨ ꯃꯆꯥꯕꯨ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯈꯟꯗꯨꯅ ꯅꯣꯡ ꯉꯥꯂꯤ ꯉꯥꯂꯤ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯏꯪꯈꯣꯜꯗꯒꯤ ꯂꯐꯨ ꯄꯥꯝꯕꯤ 5ꯈꯛ ꯌꯥꯜꯂꯝꯃꯤ꯫ ꯂꯐꯨ ꯄꯥꯝꯕꯤ 5ꯁꯤ ꯂꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯄꯣꯡ ꯑꯃꯈꯛ ꯁꯥꯔꯦ꯫ ꯄꯣꯡ ꯑꯁꯤꯕꯨ ꯃꯃꯥ ꯃꯆꯥꯅ ꯄꯨꯗꯨꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯇꯝꯅ ꯂꯥꯛꯏ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥꯅꯨꯄꯥ ꯗꯠꯇꯕꯨ ꯄꯣꯡ ꯑꯁꯤꯗ ꯇꯣꯡꯍꯜꯂꯤ, ꯑꯗꯨꯒ ꯄꯣꯡꯗꯨ ꯁꯃꯨꯗ꯭ꯔꯗ ꯏꯟꯊꯣꯛꯈꯤ꯫ ꯗꯠꯇꯗꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯑꯆꯨꯝꯕ ꯊꯤꯕ ꯆꯠꯂꯤꯕꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯄꯣꯡꯗꯨꯗ ꯇꯣꯡꯗꯨꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯗꯠꯇ ꯄꯣꯡꯗꯨ ꯇꯣꯡꯂꯒ ꯃꯥꯏꯀꯩ ꯈꯪꯗꯅ ꯑꯁꯨꯝ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯏꯁꯤꯡ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯗꯠꯇꯗꯤ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡ ꯃꯀꯣꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯑꯁꯤ ꯂꯩꯕꯥꯛ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯖꯩ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈꯤꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯗꯠꯇ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯈꯥꯡꯕ ꯋꯥꯔꯝꯃꯤ꯫ ꯇꯨꯝꯊꯒꯦ ꯇꯧꯔꯕꯁꯨ ꯆꯥꯛ ꯂꯥꯝꯕꯒꯤ ꯃꯌꯥꯏꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗꯗꯤ ꯃꯃꯤꯠ ꯑꯗꯨ ꯂꯣꯠꯊꯔꯛꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯗꯠꯇꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯀꯪꯐꯥꯜ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯖꯔꯝꯃꯤ꯫ ꯗꯠꯇ ꯍꯧꯒꯠꯂꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯄꯨꯝꯕ ꯅꯥꯄꯨ ꯃꯆꯨ ꯑꯃꯗꯤ ꯍꯤꯒꯣꯛ ꯃꯆꯨ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯗꯠꯇꯗꯨ ꯍꯔꯥꯎꯅ ꯑꯁꯤ ꯂꯩꯕꯥꯛ ꯌꯧꯔꯦ ꯈꯟꯗꯨꯅ ꯑꯆꯨꯝꯕ ꯊꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯗ ꯋꯥꯔꯗꯨꯅ ꯗꯠꯇ ꯎꯈꯥ ꯑꯃꯗ ꯉꯥꯏꯍꯥꯛ ꯐꯝꯊꯩ꯫ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯌꯥꯝꯅ ꯅꯦꯝꯕ ꯄꯥꯝꯕꯤ ꯑꯃꯗ ꯃꯃꯨꯟ ꯐꯥꯔꯕ ꯍꯩ ꯃꯌꯥꯝ ꯑꯃ ꯆꯔꯣꯡ ꯌꯥꯟꯊꯗꯨꯅ ꯄꯥꯟꯕ ꯎꯕ ꯃꯇꯝꯗ ꯗꯠꯇꯗꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯌꯥ ꯐꯥꯎꯕꯗꯒꯤ ꯍꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯗꯠꯇꯅ ꯍꯩ ꯑꯗꯨꯕꯨ ꯆꯥꯒꯦ ꯈꯟꯗꯨꯅ ꯍꯧꯒꯠꯂꯒ ꯍꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯩ ꯑꯗꯨꯕꯨ ꯍꯦꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯍꯩ ꯑꯃꯠꯇ ꯍꯦꯛꯄ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯁꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯍꯩ ꯈꯨꯗꯤꯡꯃꯛ ꯃꯥꯡꯈꯤ꯫ ꯍꯩ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯐꯝꯂꯝꯕ ꯎꯈꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯈꯥ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯡꯈ꯭ꯔꯕ ꯍꯩ ꯃꯌꯥꯝꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯄꯥꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯍꯩꯁꯤꯡꯗꯨ ꯄꯥꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯗꯠꯇ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤ꯫ ꯎꯄꯥꯏ ꯂꯩꯇ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯝꯐꯝ ꯎꯈꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯩꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯃꯁꯤꯡ ꯈꯪꯗ ꯇꯧꯔꯕꯗ ꯍꯟꯗꯛꯇꯤ ꯗꯠꯇꯗꯨ ꯄꯥꯜꯂꯤꯕ ꯍꯩꯁꯤꯡꯗꯨ ꯃꯇꯤꯟ ꯌꯣꯠꯄ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯕ ꯆꯩꯇꯦꯛ ꯑꯃꯈꯛ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯈꯨꯜꯂꯤ꯫ ꯑꯗꯨꯒ ꯗꯠꯇꯅ ꯆꯩ ꯑꯗꯨꯅ ꯄꯥꯜꯂꯤꯕ ꯍꯩꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯂꯩꯃꯥꯏꯗ ꯌꯦꯛꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯛꯄ ꯂꯣꯏꯔꯒ ꯎꯍꯩꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯕꯨꯛꯇꯨ ꯅꯥꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯠꯇꯅ ꯃꯍꯥꯛꯀꯤ ꯃꯃꯤꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯗꯠꯇꯅ ꯃꯁꯥꯒꯤ ꯃꯃꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯃꯃꯤ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯗꯠꯇ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯃꯤꯗꯒꯤ ꯑꯣꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯗꯠꯇꯕꯨ ꯌꯦꯡꯂꯒ ꯍꯧꯅ ꯅꯣꯛꯏ꯫ ꯅꯨꯄꯥ ꯑꯁꯤꯅ
kanna kanna nokpasida datta mahousaga manadaba maongda masadu yamna hinaramde. Masagi akoibaduda amuk koyeng yengi. Masagi mamidu taribra haina koithiti. Adubu masagi mamidi leramde. Asumna dattana masagi mamibu koithiti ringai matamasida mahaki mamidagi onkiba masananba nupa aduna hairei. Nahaki mingbu kari kaubage. Aduga mafam sidana kari tauba lakpano. Hausina amuk kaidoramiba. Datta nupa aduna hanglakliba wahang mayamdu karimata khomde. Ukha aduda tuminna phamduna lei. Nupa adusu dattagi manakta phamtharaga amuk hanna dattada hanglaklammi. Handakti dattana khanba yaba khalabagi matungda khumlai. Aigi ming datta kawi. Ai achumba thiba lakpani. Asi leibakta. Mafam asi leibakla. Nupa aduna amuk khumlai. Adudi achumba haibadu kanano. Dattana khummi. Khangdabadunabu thiba laibani. Nupa aduna amuk hairei. Phanglabra chumbadudi. Dattana khummi. Phangdri. Nupa aduna amuk Fare fare datta. Hauzik nang kaidoramlibano. Dattana ai ngarangdagi karimata charaktri. Chak yamna lame. Aduna ai adagi haisingsi chagi torambani. Nupa aduna amuk hairei. Hai asidi chaba phanglabra. Dattana phangdri. Nupa aduna dattada momon noklaga ngayhak yengi aduga tapna hairei. Haido nangi nanakta leiritu. Charo. Datta harauna mamaidu leithoktuna yengma matamda mahakna ngasai yekkiba haisingdu asengba hai oina onduna leiramle. Haisingdu uba matamda dattana mabuk kaiba makai loinamak chathoi. Saba yadaba maru amadi makusingdu langthokkibada angakpadi mafamdu hai maruga makugana pik thanma makai koisai chairammi. Dattagi manakta leiramba nupa adusu manil onkiduna mangkhre. Datta mabuktu pik thana chasilaba matungda mafamduda nungaina nakhoktuna kuina tumduna leithokre. Datta kananasu haudokpiningai leitrabada masana haugatchagani haiba phawba khangdaba makai tumlaga leirammi. Kona thangda mabuk adu lamlaba matamda datta haugalaktuna koyeng yengi. Mahakna asum yanglakpa matamda uthakta kihom ama panduna leirambadu ure. Madu uba matamda harauna kihom asigi manakta chatke haina khongkap amani thangba matamda mahakna ngasai langthokiba hai maku amada netuna nanthure. Amuk haugatuna chatke toba matamdasu atopa hai maru amada amuk netuna nanthui. Asumna hanjin hanjin tusanbadagi datta masadu ihingna hingsarammi. Handakti datta leimaida makhongdu sanna tingthuktuna masadu sokpagi chaina amadi aram khorangba kayana mamabu ningsinglaktuna thamoi shokna kaplammi. Matamasida dattagi mamidagi onkhiba masananba nupadu manil oina amuk pairaktuna dattagi manakta leplare. Nupa asina hairei. Kaidore datta kaplabadi. Dattana mangonda thokiba pumnamaktu hairammi. Nupa aduna amuk khumlai. Pare, aikhoi anina lepliba mafamsidagi hauraga kihomsi yauba hanba tanarasi. Aduga ahanbaduna chanarasi. Dattasu hoi haiduna yare. Makhoi ani yanaraba matungda nupa aduna magi lepliba mafam adudagi hauna hai maku amadi marusingdu khundoktuna asum chatkibana panthungpham yaukibadagi kihomdu heklaga chari. Dattadi hai makusing amadi marusing aduda netpadagi hanjin hanjin nanthubadagi machi lengba ngamlamde. Ngasai nupa aduna tawkiba maongda hai maku amadi marusingdubu lawthoklaga yamna thuna nupa adugi manakta laktuna kihom adubu nupa adudagi mullaga nupa aduna chakhidaba saruk makhai dattana loinamak punna chathokhi. Kihomgi mahina dattagi masa pumba pumchot chotlammi. Datta ngaihakki matungda masadu chanap narakpadagi yamna hainaraktaba phaurakhi. Maram aduna samudra khongbanda laktuna makhutna ising kanduna masadu chamthoi. Adubu makhutna chamthokpa aduna oiraktaduna datta isingda chongthaduna chamthoknaba hotnaba matamda ising aduda iraknare. Aduga ngaihak sor thabet thabet honduna yamna wana hipli.
असुमना महाकी ममीदगी ओनखिबा नुपा अदुगा लोइनदुना लेरकपना मतम कया हौख्रे दत्ता लफू मरक्ता मागी ममागा लेमिन्नरिंगेगी पुंसीबु निंसिंग लफू महीदु सुमदुना थकली मागी ममीदगी ओनखिबा नुपा अदुसु मनाक्ता लेरी वाखल सुम खलकपना कोना थंगदा ममाना माबु करिगिदमक कैथेलदा लंथोकपिखिबा अमदी करिगिदमक अचुंबा थीबा समुद्रदा थारखिबनो हाइबदु खंगलक्खि मतम असिदा दत्ता इकाई नुंसी यानरे ममाना महाकिदमक वाजखिबा मयामदु खलुबा मतमदा दत्ता ममितगी मपी ताब मखै थमोय सोकना तेंथारई मतम असिदा दत्तना महाकी ममीना ओनखिबा नुपा अदुदा यंगलकपा मतमदा नुपा अदु लेरमद्रे दत्तना यंगलकपा मतमदा ngahan makhai leramdaba magi mamidu leimaida taaduna lerami dattana kari tausigi haina khalakpa matamda mahaki mamangda paliba la apakpa adu urai la apakpa adu thuna hektuna aduwaida taba chitek amakhak khullaga la aduda mamaga karisu khenaba tawdaba mamagi saktam amakhak yeklammi yekpa loiraba saktam adubu konduna datta yamna kaplammi कोना थंगदा दत्ता अचौबा ही अमखक सारगे खंदुना अचौबा नुंगसिंग थीरगा नुंगसिंगदु थुगायरगा अचौबा थांगपाक अमखक सेमलम्मी अदुबो कयारक होनरबसु ही करमना सागनी खंगदबना कयारक माइथिरमी कोना थंगदा दत्तना मुन्ना वाखल तौदुना अचौबा फजखरबा ही अमा सेमले ही अदु साबा लोरबा मतुंगदा दत्तना महाकना ममागी सक्तम येखिबला अदु ही मनुंगदा हापसिल्ली अदुगा चाबा याबा वही वही खरसु हापसिल्लगा हीदु तोंगलगा समुद्र रोमदा हीदु होनबा हौरई मतमदुदा हीदु इसिंग योरकपदगी इसिंगदा लुप्पा हौरई मतव अदुदा दत्तना ममागी सक्तम येक्लिबा लादु चेतना पायरगा ही अदुदगी चोंथरई लादु मखुत नामना वांगना थांगतुना मखुत नामना इरोइदुना महाकी हानगी लेफमदा अमुक लाई नेंहन्नब तौदे दत्ता अमुकसु कुप्थना वाखल तौई हंदकसु महाकना उ खरा यालगा मपुंग फाना ही अमखक सारे हंदकती हंजिन हंजिन कदाइदा सोइरिबगे हाइबदु मुन्ना येगलम्मी करिसु सोइद्रे खंगलबदा दत्ता ममागी सक्तम येक्लिबा ला अदुबु ही अदुदा हापसिनदुना चाना थकनबा उहै खरगा लोइनना ही अदुबु होंदुना असुम लाई असुम लाकपना महाकी पोंगनफम लमदम इथत्तु यौरकले मतम कुइरबगे तुंगदा महाकी पोंगनफम लमदमदु उबु मतमदा अदुक्की मतिक हराउ नुंगाइबा फावरम्मी दत्ता ममागी सक्तम येक्लिबा लादु पायरगा यामना थुना ही अदुदगी कुमथरई मयुम तमना चेलकलम्मी मयुम यौरकपा मतमदा दत्तना सुमांगदा फौ सुरगा लेरंबा ममादु उरे मतमदुदा खोंजल निकना कौरई इमा इमा ममा लुख्राबीदु मचागी खोंजल ताब मतमदा दत्तगी माइकैरोमदा यामना ngakna yenglaklammi मतमदुदा दत्ता लेप्तुना लेरंबदु उब मतमदा लुख्राबी ममादु थाजब ngamlamde कोना थंगदि असेंगबा मचा दत्तनि हाइबा खंगलकपदगी ममा लुख्राबीना ममित्तगी मपी ताना असुमना हाइरई कदा इबुंगो अचुंबति थीबा फंगलब्रा दत्तना ममागी मनाक्ता चंगसिलक्तुना ममादा खुरुमलगा ममागी सक्तम येक्लिबा ला अदुबु ममादा पीरगा हाइरई इमा अचुंबा हाइबदो मसीनी ममा लुख्राबीना ला अदुदा येंगी मदुदा महाकी सक्तमदु ला अदुदा येक्तुना लेरंबदु उरे ममादु ममित्ता मपी सिंथदुना मचादा येंगलई दत्तसु ममित्तगी मपी ताना मखा ताना असुमना हाइरई अचुंबा हाइबदो इमा नाहकनी पुमनमक इमा नाहकना ताकपीबनी पुमनमकनी इमा नाहकती नुमित असिदगी हौंगना दत्ता ममागी महुत सिंदुना महाकना थबक पुंबा लोइनमक सुदुना ममाबु नुंगाइना थंबीरे मया मरक्तगी दत्ता हाइथोय सिंथोइबा नुपा अमा हाइबदु ओइरक्खी अदुगा दत्ता अफाउबा लायकपा नुपा अमसु ओइखी